Oh. Mayam ngasih koi batuk lagi. Koi mayam tahu naraga ngasih hau naraga mapanda sum jum lagi thong tha puraga ko mapanda picnic kita pen mai tu saraga sar tu kai no mamai kumbahan na hau gre ni. Wan sa ba tu ma jauh laga pujang halake. Koi na cari mapam se kalakun hai ba mapam tu tani. Hai tahu lo mayam hai tahu selo. Hai tahu lo. Oh mai tu dari situ lah petang ni mayam tu kena video. Koi na jauh laga pujang halake. Mayam sila o mafam du su adum jenghalake kamai tawba hai doko mayam da sa to ba sida lei dei cha han na sonda bike ta sakhare koi gari se sum chanda ba gi ko mi ama ani ma sonda angang ga icha no pa han du ga ma gari se achaw ba se tu ko ke ano ai ke duna ma gari ma sa do oi cha ra ge de na sakhare do ko mayam se pulap bi mari koi sai ne sida gari thawre mayam mafam da ra jenghalage mafam ni yaure ko ado koi aha malak pani na gyan men ta tri ba asi siga train tungpham su le ba ko asi se train se tung ru ku bi se tu le asi gari se la ko mayam ching de gi ni akoi na mathak te gi ko mathak te gi ni kum thara i se akoi na hawi sida le se aduga siga tree ni ba mafam se mafam se koi khangdrabani na ko hangaga adum jingnari ba do khangde haiba ngamde mamang da sakhat ka lori bra swai da leibori bra haiba ngamdri ba moju kumna ra ine ai kalakar gyan ta dre ne akoi su mafam se oi uma moi gi ne angang sa som da jengau cha joan som da jengau ai icha no pa che ama machu nai bu do lila na ke to ba ma na dum che jengau nana jengau som da jengau macha jengau hai to solo ne noi chi hai chen gi nu ko ching ni ma kha na on thai gi ni sim da pam chi do re nam mi ni video nam mi ni ching ni khoi na lai si di tôi gari macha lak bodo gari macha do panchar ogi dena adugi panchar oi bagi kano tongna panchar do men ba chakhi ba ko haduna sida gari acho bodo di sida khama thamme dono panga gi moi chon da chakhi khoi nu pi ngi sidi sida photo video namba gi damak ta lai haure sam ga so do kana tawre ne yore khoi ma pham yo samje gyan ta dre samje para hai mayam koi sonda makha da kumtharaga lampak ama lei bako adugi duga du chatli khara madi chana khare koi ni na photo kap na le heuba maning da aduna thengdare ko thenge koi ni na moi dil jauna ra mani nusa di sai ha ching ni sai na jeng hal la bani ching atan o lampak lei de sida sida loi lei da kham da na as lambe na ga pha ba ne sendel ka nan thorak pra gang bote duna pha la mi ai sine kitang wang bani ba kung suang ba na te dus ay angang adi ni pai le mi sidia anate na yengo da yadri chasila ada phamu sila ada phamam le da phone sida phamma ga khang de da nan moi ne chai hai do natro maung ga mandro sibu isi ne negi ising ju le na ha bani ba moi di manak tu da sida phamam le sida phamma ga khang de
ꯁꯤꯗ ꯐꯝꯃꯒꯔ ꯈꯪꯗꯦꯗ ꯆꯥꯕꯗꯣ ꯃꯣꯏꯅ ꯃꯅꯤꯅꯦ ꯖꯤꯅꯦ ꯃꯥꯟꯗ꯭ꯔꯣ ꯖꯍꯥꯟꯅ ꯀꯩꯅꯣꯅ ꯆꯥꯕꯗꯣ ꯁꯨꯃꯥꯏ ꯃꯐꯝꯁꯦ ꯇꯧꯕꯗꯣ ꯃꯥꯅꯤꯕ ꯁꯨꯃꯥꯏꯅꯅꯦꯕ ꯃꯣꯏꯗꯣ ꯃꯑꯣꯡꯗꯣ ꯃꯥꯜꯂꯤꯕ ꯍꯣꯏ ꯂꯩꯔꯝꯒꯦ ꯐꯝꯒꯦ 우름도 ꯐꯝꯁꯤ ꯁꯨꯝꯗꯁꯨ ꯐꯝꯁꯤला ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯒꯦ ꯐꯝꯈꯤꯒꯦ ꯆꯥꯇꯣꯝꯕ ꯃꯃꯥ ꯉꯁꯤꯗꯤ ꯍꯦꯔꯣꯅꯤ ꯁꯥꯔ ꯂꯥꯛ ꯐꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯐꯝꯁꯦ ꯁꯤꯗ ꯐꯝꯊꯔꯒꯦ ꯋꯥꯔꯦ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯅ ꯆꯦꯟꯒꯦ ꯍꯥꯏꯔꯛꯄ꯭ꯔꯥ ꯀꯩꯅꯣ ꯄꯝꯆꯔ ꯀꯩꯅꯣ ꯇꯧꯕ ꯆꯠꯈꯤꯕꯗꯣ ꯑꯗꯨ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯆꯠꯅ ꯁꯤꯅ ꯀꯨꯝꯗꯩ ꯇꯧꯏꯁꯤꯁꯦ ꯀꯤꯗꯥꯏꯗ ꯀꯨꯝꯗꯕ ꯀꯥꯏ ꯀꯨꯝꯗꯕ ꯀꯥꯏ ꯀꯨꯝꯗꯣꯏꯅꯣ ꯁꯤꯗ ꯑꯩꯌꯥ ꯏꯁꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯏꯅ ꯐꯝꯃꯦ ꯑꯗꯨꯒ ꯁꯤꯗ ꯒꯥꯔꯤꯁꯦ ꯇ꯭ꯔꯦꯟ ꯂꯩꯌꯦꯕꯀꯣ ꯇ꯭ꯔꯦꯟꯁꯤꯗꯁꯨ ꯆꯠꯂꯒ ꯇꯣꯡꯉꯒ ꯀꯣꯏꯕꯒꯤ ꯀꯩꯅꯣꯅꯦꯕꯀꯣ ꯁꯤꯗ ꯀꯣꯏꯗꯣꯔꯤꯅꯦꯕ ꯑꯗꯣ ꯁꯤꯗ ꯃꯣꯏ ꯀꯣꯏꯅꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯇ꯭ꯔꯦꯟꯁꯦ ꯈꯥꯝꯃꯦ ꯑꯗꯨꯒ ꯈꯥꯝꯃꯒ ꯀꯨꯝꯊꯔꯛꯄ ꯃꯌꯥꯝꯁꯤꯡꯗꯣ ꯁꯤꯗ ꯂꯣꯏꯅ ꯆꯥꯅꯔꯤ ꯃꯣꯏꯁꯨ ꯁꯤ ꯃꯌꯥꯝ ꯑꯃ ꯆꯥꯅꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯐꯝꯃꯦ ꯑꯩꯈꯣꯏ ꯆꯥꯗ꯭ꯔꯤ ꯑꯉꯥꯡꯁꯤꯡ ꯍꯥꯟꯅ ꯏꯟꯊꯣꯛꯑꯦ ꯑꯉꯥꯡꯁꯤꯡ ꯍꯥꯟꯅ ꯄꯤꯖꯔꯦ ꯑꯩꯈꯣꯏ ꯆꯥꯅꯕꯒꯤ ꯁꯤꯗ ꯂꯩꯔꯦꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃ ꯕꯣꯇꯜ ꯑꯆꯧꯕꯁꯤꯃ ꯄꯨ ꯂꯥꯛꯏꯁꯤꯡꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯀꯨꯀꯔꯁꯨ ꯍꯥꯞꯄꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯝ ꯆꯤꯛꯀꯟ ꯊꯣꯡꯕ ꯑꯃ ꯑꯗꯒꯤ ꯆꯥꯛ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯄꯨꯔ ꯂꯥꯛꯑꯦ ꯏꯔꯣꯝꯕꯒ ꯀꯩꯀꯥ ꯌꯥꯎꯔꯒ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯇ꯭ꯔꯦꯟꯁꯤꯅꯤꯀꯣ ꯍꯥꯏꯗꯤ ꯀꯥꯂꯥꯀꯨꯟꯒꯤ ꯍꯦꯔꯤꯇꯦꯖ ꯇ꯭ꯔꯦꯟ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯁꯤꯒꯩꯁꯤꯒ ꯇꯣꯡꯉꯒꯀꯣ ꯃꯤꯁꯤꯡꯁꯦ ꯀꯣꯏꯕ ꯆꯠꯄꯒꯤꯅꯦꯕꯀꯣ ꯁꯤꯒꯩꯅ ꯑꯗꯨꯝ ꯃꯐꯝꯁꯦ ꯀꯌꯥꯗꯅꯣ ꯂꯦꯞꯄꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯂꯦꯞꯄꯒ ꯑꯗꯨꯝ ꯀꯣꯏꯍꯟꯕꯒꯤ ꯑꯗꯨꯅꯤ ꯍꯥꯏ ꯑꯗꯣ ꯇ꯭ꯔꯦꯟꯁꯦ ꯀꯩꯁꯨ ꯌꯥꯝ ꯁꯥꯡꯕꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯀꯣꯏꯕꯒꯤꯇꯅꯦꯕ ꯑꯁꯤꯒꯤꯁꯦ ꯇꯣꯡꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯇꯤꯀꯦꯠꯁꯦ ꯑꯁꯤꯁꯦ ꯕꯨꯛ ꯇꯧꯕꯒꯤꯁꯨ ꯃꯊꯧ ꯇꯥꯕ ꯑꯩꯈꯣꯏ ꯇꯤꯀꯦꯠꯁꯤꯁꯨ ꯐꯪꯍꯧꯗ꯭ꯔꯕ ꯑꯗꯨꯒ ꯇꯥꯏꯃꯤꯡꯁꯨ ꯆꯥꯟꯅꯗ꯭ꯔꯕ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤꯅ ꯂꯝꯕꯦꯟꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯊꯣꯡ ꯃꯔꯝ ナꯏꯗ꯭ꯔꯕꯅꯤꯅ ꯍꯥꯏꯗꯤ ꯍꯪꯉ ꯂꯥꯛꯄꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯇꯝꯗꯨꯁꯨ ꯆꯥꯟꯅꯗ꯭ꯔꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯦꯞꯄꯤꯁꯤꯗꯅ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯗꯨꯝ ꯄꯤꯛꯅꯤꯛꯀꯤ ꯆꯥꯕꯒꯤꯀꯣ ꯁꯤꯁꯦ ꯂꯦꯞꯄꯤꯕ ꯑꯗꯣ ꯁꯤꯗꯒꯤ ꯃꯊꯛꯁꯦ ꯀꯨꯝꯊꯔꯒ ꯁꯨꯃꯥꯏꯅ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯁꯨꯃꯥꯏꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯁꯦ ꯂꯩꯔꯦꯕꯀꯣ ꯁꯤꯗꯩ ꯇꯣꯡꯗꯣꯏꯅꯦꯕ ꯀꯗꯥꯏꯗꯩ ꯁꯤꯗꯩ ꯇꯣꯡꯗꯣꯏꯔꯣ ꯀꯗꯥꯏꯗꯩ ꯇꯣꯡꯗꯣꯏꯔꯣ ꯃꯣꯏꯁꯨ ꯁꯤꯒ ꯒꯥꯔꯤꯁꯤ ꯇ꯭ꯔꯦꯟꯁꯤ ꯂꯥꯛꯄꯅꯦꯕ ꯂꯥꯛꯑꯒ ꯃꯣꯏ ꯂꯦꯞꯄꯅꯦꯕ ꯑꯗꯣ ꯂꯦꯞꯄꯒ ꯁꯣꯝꯗ ꯃꯌꯥꯝ ꯑꯃ ꯆꯥꯍꯧꯔꯤꯗꯣ ꯑꯗꯣ ꯁꯤꯗ ꯆꯥꯅꯔꯤꯁꯦꯀꯣ ꯃꯣꯏꯁꯨ ꯂꯦꯞꯄꯒ ꯁꯤꯗ ꯀꯨꯝꯊꯔꯒ ꯆꯥꯛꯁꯦ ꯆꯥꯅꯍꯧꯔꯤꯅꯤꯕ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯁꯤꯒꯤ ꯇ꯭ꯔꯦꯟꯁꯤꯁꯨ ꯊꯥꯗꯣꯏꯅꯦꯕꯀꯣ ꯑꯩꯁꯨ ꯀꯩꯁꯨ ꯌꯥꯝ ꯈꯪꯗꯦꯅꯦ ꯑꯗꯨꯝ ꯑꯍꯥꯟꯕ ꯂꯥꯛꯄꯅꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨ ꯀꯣꯏꯅꯔꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯥꯛꯅꯔꯤꯁꯦ ꯌꯦꯡꯉꯨꯗꯣ ꯑꯁꯤꯅꯤ ꯀꯥꯂꯥꯀꯨꯟ ꯍꯦꯔꯤꯇꯦꯖ ꯇ꯭ꯔꯦꯟ ꯄꯇꯥꯜꯄꯥꯅꯤ ꯐꯥꯎ ꯆꯠꯇꯣꯏꯅꯦꯕ ꯀꯥꯂꯥꯀꯨꯟꯗꯩ ꯄꯇꯥꯜꯄꯥꯅꯤ ꯐꯥꯎ ꯆꯠꯄꯒꯤ ꯇ꯭ꯔꯦꯟꯅꯦꯕꯀꯣ ꯁꯤ ꯇ꯭ꯔꯦꯟꯁꯦ ꯁꯨꯃꯥꯏꯅ ꯗꯣ ꯄꯇꯥꯜꯄꯥꯅꯤ ꯀꯥꯂꯥꯀꯨꯟ ꯍꯥꯏꯅ ꯏꯔꯤꯁꯦ ꯃꯊꯪꯗ ꯑꯣꯏꯅ ꯀꯣꯟꯅ ꯇ꯭ꯔꯦꯟꯁꯦ ꯁꯨꯝ ꯇꯣꯡꯉꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯇꯣꯡꯕ ꯐꯪꯗ꯭ꯔꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯐꯝꯅꯔꯤ ꯁꯣꯝꯗ ꯆꯥꯅꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯦ ꯑꯩꯈꯣꯏꯅ ꯃꯊꯦꯜ ꯄꯨꯔꯛꯏꯁꯨꯀꯣ ꯆꯝꯐꯨꯠ ꯑꯃꯁꯨ ꯑꯗꯒꯤ ꯆꯤꯛꯀꯟ ꯊꯣꯡꯕ ꯑꯃ ꯆꯤꯛꯀꯟ ꯀꯂꯦꯖꯥ ꯃꯈꯣꯡꯗꯣ ꯑꯗꯨꯒ ꯉꯧꯕ ꯑꯃ ꯍꯥꯏꯗꯤ ꯉꯧꯔꯒꯀꯣ ꯑꯗꯨꯝ ꯗ꯭ꯔꯥꯏ ꯒ꯭ꯔꯦꯚꯤ ꯑꯣꯏꯅꯅꯦ ꯊꯣꯡꯉꯒ ꯉꯧꯔꯒ ꯑꯗꯨꯃꯥꯏꯅ ꯄꯨꯔꯛꯑꯦ ꯑꯗꯩ ꯑꯃꯅ ꯏꯔꯣꯝꯕ ꯑꯃ ꯌꯥꯎꯔꯦ ꯃꯩꯇꯩꯒꯤꯗꯤ ꯏꯔꯣꯝꯕ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯃꯩꯇꯩ ꯃꯥꯟꯗꯦ ꯍꯥꯏꯗꯣꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯌꯦꯡꯉꯣ 시름다리 잡아 나머지가는 거기 못 잡아 가리 자기게 하지 와 이사기 하이 우와 그럼 좀 자라게 해 보소 좀 기결이 하지 우와 썬다 나마나 방마다 잡아 응 우와 아스 자오래다 ꯅ ꯃꯈꯣꯏ ꯇ꯭ꯔꯦꯟꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯀꯦꯗꯅ ꯂꯥꯛꯏ ꯇ꯭ꯔꯦꯟꯁꯦ ꯂꯩꯔ ꯇ꯭ꯔꯦꯟꯗ ꯃꯊꯛꯇ ꯖꯤꯅꯦ ꯑꯩꯉꯣꯟꯗ ꯑꯝꯇ ꯀꯥꯞꯄꯛꯎꯅꯦ ꯆꯠꯄꯒꯤ
손 나가시라. 나 손랑 잡시라. अच्छा चलो चलो As train na nakalaka ko rin tawid yun. Ako si mana makapsira. Mali pagkapsi. Ah. Ama kakale iji ay taro ama kakale to yun ne. ito 정확하게 손을 봐요 Ido na mo ba? Oh. 얘기 구도 사도 Dati ngamoy. nami nami no kanu चलो फोन चल रहा है आ जाओ ट्रेन पे आ जाओ Kaya mo ko halle. Wana re. Wala, isa su wala. Bye bye.